ꯀꯤꯌꯥꯝꯕꯗꯤ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡ ꯇꯣꯡꯉꯛꯀꯅꯤ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯂꯨꯆꯤꯡꯅ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯤꯕꯗꯨꯗ ꯉꯛꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯗꯅ ꯅꯨꯡꯁꯤꯊꯣꯏ ꯀꯥꯈꯠꯈꯤ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯃꯈꯣꯜꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯤꯛꯂꯥꯅ "ꯗꯀꯤꯌꯥꯝꯕ ꯂꯥꯛꯑꯣꯗ ꯊꯦꯡꯉꯅꯤ"꯫ ꯀꯤꯌꯥꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ꯫ ꯒꯥꯔꯗꯦꯟ ꯌꯧꯔꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟ ꯄꯨꯡꯆꯠꯇ ꯆꯠꯅꯩ꯫ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯅꯩ꯫ ꯆꯟꯒ ꯂꯤꯛꯂꯥꯒꯅ ꯂꯥꯏꯁꯪ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯒ ꯇꯣꯟꯒꯅ ꯀꯣꯝꯂꯥ ꯄꯥꯟꯕꯤ ꯃꯆꯥ ꯃꯆꯥ ꯍꯧꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯀꯤꯌꯥꯝꯕꯅ ꯆꯠꯂꯦ ꯃꯥꯁꯨ ꯆꯠꯂꯤ, ꯀꯤꯌꯥꯝꯕꯅ ꯂꯦꯞꯂꯦ ꯃꯥꯁꯨ ꯂꯦꯞꯄꯤ, ꯀꯤꯌꯥꯝꯕꯅ ꯐꯝꯂꯁꯨ ꯃꯥ ꯐꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯀꯤꯌꯥꯝꯕꯗꯤ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ, ꯉꯥꯡꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯆꯥꯟꯅꯖꯕ ꯃꯔꯨꯞꯀꯤ ꯃꯆꯟꯅꯤ, ꯃꯤꯅꯗꯤ ꯃꯕꯨꯡꯅꯦꯅ ꯑꯣꯏꯅꯖꯔꯤꯅꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯇꯁꯦꯡꯅ ꯂꯨꯆꯤꯡ ꯀꯤꯌꯥꯝꯕꯕꯨ ꯋꯥꯔꯧꯔꯦ꯫ ꯑꯃꯨꯛꯁꯨ ꯀꯤꯌꯥꯝꯕꯗ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏꯅ "ꯆꯦ ꯂꯨꯆꯦ, ꯏꯕꯥꯅꯤ ꯐꯣꯇꯣ ꯀꯥꯞꯁꯦ"꯫ ꯂꯨꯆꯤꯡꯅ "ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ"꯫ ꯊꯥꯗꯣꯏꯁꯨ "ꯑꯩꯁꯨ ꯄꯥꯏꯗꯦꯕ, ꯑꯗꯣ ꯌꯥꯏꯗ ꯀꯥꯞꯍꯟꯁꯦꯕ"꯫ ꯂꯨꯆꯤꯡꯅ "ꯅꯪ ꯀꯥꯞꯆꯧꯗ, ꯑꯩ ꯀꯥꯞꯅꯤꯡꯗꯦ"꯫ ꯊꯥꯗꯣꯏꯅ "ꯌꯥꯏ, ꯆꯦ ꯂꯨꯆꯤꯡ ꯏꯕꯥꯅꯤ ꯐꯣꯇꯣ ꯀꯥꯞꯄꯤꯌꯣ"꯫ ꯄꯨꯟꯁꯤꯕ ꯅꯣꯛꯅ "ꯏꯍꯦ, ꯀꯥꯎꯏꯅꯦ ꯏꯆꯟ ꯑꯅꯤꯒꯤ ꯐꯣꯇꯣ ꯀꯥꯞꯄ, ꯁꯨꯕꯔꯅꯦꯈꯥꯒꯤ ꯃꯑꯣꯡꯁꯤ ꯌꯦꯡꯂꯤꯀꯥꯟꯗ"꯫ ꯃꯤꯡꯗꯨ ꯂꯨꯆꯤꯡꯗꯤ ꯈꯪꯕꯅꯤꯅ ꯅꯣꯛꯂꯤ꯫ ꯊꯥꯗꯣꯏꯗꯤ ꯇꯔꯪ ꯆꯠꯂꯦ꯫ ꯊꯥꯗꯣꯏꯅ "ꯀꯅꯥꯅꯣ? ꯆꯦ ꯂꯨꯆꯤꯡ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ"꯫ ꯄꯨꯟꯁꯤꯕꯅ "ꯏꯍꯦ, ꯅꯆꯦꯗ ꯑꯃꯨꯛ ꯍꯪꯉꯨꯔꯅꯨ, ꯅꯪ ꯗꯗꯥꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅꯤ"꯫ ꯊꯥꯗꯣꯏ ꯁꯥꯎꯅ "ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯃꯁꯝ ꯐꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ, ꯃꯥꯅ ꯑꯩꯈꯣꯏ ꯗꯗꯥ ꯄꯥꯝꯃꯤꯅꯤ ꯈꯪꯉꯤ, ꯃꯃꯥꯏꯁꯦ ꯈꯨꯖꯤꯟꯅ ꯈꯣꯠꯇꯠꯄ"꯫ ꯂꯨꯆꯤꯡ ꯊꯥꯗꯣꯏꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯄꯨꯟꯁꯤꯕꯅ "ꯗꯣꯏ, ꯃꯤ ꯆꯦ ꯂꯨꯆꯤꯡꯒꯤ ꯃꯆꯦꯅꯤꯅꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯃꯤ ꯅꯪꯕꯣ"꯫ ꯊꯥꯗꯣꯏꯅ "ꯈꯪꯉꯦ ꯑꯩꯁꯨ, ꯑꯗꯨꯏꯁꯨ ꯗꯗꯥꯅ ꯌꯥꯗꯕꯅꯦ ꯑꯁꯤ ꯅꯨꯄꯤꯁꯦ"꯫ ꯋꯥꯗꯨ ꯁꯝꯊꯔꯛꯑꯅꯤ ꯈꯪꯕꯅ ꯄꯨꯟꯁꯤꯕꯅ "ꯐꯣꯇꯣ ꯀꯥꯞꯄꯁꯤ ꯂꯥꯛꯑꯣꯍꯦ, ꯊꯦꯡꯈ꯭ꯔꯅꯤ"꯫ ꯊꯥꯗꯣꯏꯅ "ꯑꯁꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯀꯥꯞꯄꯤꯌꯣ ꯌꯥꯏ"꯫ ꯄꯨꯟꯁꯤꯕꯅ "ꯂꯥꯛꯑꯣꯅꯦ ꯂꯨꯆꯤꯡ ꯅꯪꯕꯣ"꯫ ꯂꯨꯆꯤꯡꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯀꯤꯌꯥꯝꯕꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯐꯪꯈꯤꯗ꯭ꯔꯦ꯫ ꯈꯜꯂꯨꯔꯒ ꯅꯨꯡꯁꯤꯊꯣꯏꯕꯨ ꯍꯥꯠꯅꯤꯡꯂꯛꯏ ꯀꯤꯌꯥꯝꯕꯗꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯀꯤꯌꯥꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯄꯒꯤ ꯃꯑꯣꯡ ꯇꯧꯕꯁꯤꯗꯅꯤ ꯀꯤꯌꯥꯝꯕꯅ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯕꯁꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯄꯨꯡ 4 ꯇꯥꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒ ꯂꯩꯍꯧꯔꯦ꯫ ꯆꯟꯍꯣꯏ ꯑꯃꯨꯛ ꯊꯤꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯌꯨꯝꯗꯒ ꯆꯪꯗꯈꯩ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯋꯥ ꯉꯥꯡꯗꯕꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯏ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯉꯛꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯆꯦꯊꯣꯏ, ꯀꯩꯗꯧꯔꯒꯦ"꯫ ꯋꯥ ꯉꯥꯡꯗꯕꯤ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯉꯛꯅ ꯅꯨꯡꯁꯤꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅ "ꯃꯇꯨꯡꯗ ꯗꯥ ꯀꯤꯌꯥꯝꯕꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯪ꯫ ꯌꯨꯝꯁꯤꯗꯅꯦ ꯅꯪ ꯂꯩꯕ ꯐꯪꯅꯤ ꯐꯪꯉꯣꯏ, ꯅꯁꯥꯅ ꯂꯦꯞꯆꯧ"꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯊꯣꯏ ꯂꯨꯆꯤꯡꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯣꯃꯣ ꯅꯣꯛꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ "ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯅꯦ, ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯏꯇꯨꯡ ꯏꯟꯅꯖꯔꯛꯄꯅꯦ, ꯑꯩꯅ ꯃꯇꯨꯡ ꯏꯟꯈꯤꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯖꯕꯅꯦ, ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯈꯤꯗꯦ"꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩ ꯃꯃꯥꯒ ꯃꯕꯣꯛꯀ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯩꯃꯅ "ꯂꯨꯆꯤꯡꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤꯗꯨꯅ ꯀꯃꯥꯏ ꯇꯧꯔꯦ"꯫ ꯔꯥꯅꯤꯅ "ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯡꯉꯨꯅꯕ ꯇꯧꯔꯅꯤ ꯏꯃꯥ"꯫ ꯂꯩꯃꯅ "ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯊꯝꯂꯣ, ꯃꯥꯅ ꯆꯍꯤ 19 ꯍꯥꯏꯔꯛꯄꯗ ꯂꯧꯊꯣꯛꯑꯒ ꯀꯔꯤꯅꯣ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ"꯫ ꯔꯥꯅꯤꯅ "ꯆꯥ ꯂꯣꯜꯂꯛꯀꯦ ꯏꯃꯥ"꯫ ꯂꯩꯃꯅ "ꯆꯥ ꯑꯉꯥꯡꯕ ꯑꯣꯏꯅ ꯊꯛꯁꯤ, ꯂꯨꯆꯤꯡꯗꯤ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯥ"꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯃꯕꯣꯛꯀ ꯃꯃꯥꯒꯒꯤ ꯃꯅꯥꯛꯇ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯔꯥꯅꯤꯅ "ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕ ꯅꯪꯗꯤ"꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯄꯨꯡꯈꯥꯏ ꯍꯦꯜꯂꯦꯗ ꯏꯃꯥ"꯫ ꯂꯩꯃꯅ "ꯀꯥꯏꯗ ꯀꯣꯏꯕ ꯆꯠꯂꯨꯔꯕ"꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯄꯥꯡꯒꯩꯒꯤꯗ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯆꯠꯂꯨꯌꯦ ꯏꯕꯣ"꯫ ꯔꯥꯅꯤꯅ "ꯅꯐꯤꯒꯗꯣ ꯍꯣꯡꯉꯨꯔꯣ ꯆꯠꯂꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ"꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯤꯌꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯀꯤ ꯃꯔꯨꯝꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡ ꯇꯥꯔꯛꯂꯤ꯫ ꯃꯃꯥ ꯃꯆꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯡꯖꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯄꯤꯕꯥꯒꯤ ꯃꯆꯥꯅꯤ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯀꯤꯌꯥꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ ꯂꯨꯆꯤꯡꯗꯤ꯫ ꯁꯣꯝꯗꯅ ꯀꯤꯌꯥꯝꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯤꯛꯂꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯤꯛꯂꯥꯅ "ꯍꯜꯂꯣ ꯗꯥ ꯀꯤꯌꯥꯝꯕ"꯫ ꯀꯤꯌꯥꯝꯕꯅ "ꯂꯤꯛꯂꯥ, ꯂꯨꯆꯤꯡ ꯍꯣꯏꯗ ꯆꯠꯇ꯭ꯔꯕ"꯫ ꯂꯤꯛꯂꯥꯅ
ꯆꯠꯇ꯭ꯔꯦꯗ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯌꯦꯡꯕꯨꯗꯤ ꯄꯨꯟꯅꯤ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯀꯤꯌꯥꯝꯕꯅ ꯅꯣꯏ ꯆꯠꯂꯗꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯤꯛꯂꯥꯅ ꯗꯥ ꯀꯤꯌꯥꯝꯕ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯣ ꯀꯤꯌꯥꯝꯕꯅ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦ ꯆꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯂꯤꯛꯂꯥꯒ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯅꯤ ꯐꯪꯂꯤꯕ ꯀꯤꯌꯥꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯨ ꯂꯨꯆꯤꯡꯅ ꯐꯣꯟ ꯄꯥꯏꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤ ꯇꯥꯡ 24ꯅꯤ ꯇꯥꯡ 16ꯇ ꯀꯤꯌꯥꯝꯕꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯈꯤꯗꯣꯏꯅꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯤꯌꯥꯝꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯀꯤꯌꯥꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ ꯂꯨꯆꯤꯡꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯆꯟꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯃꯥꯗ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯕꯣꯛꯀ ꯃꯃꯥꯒꯒꯤ ꯁꯪꯒꯣꯝ ꯂꯣꯟꯕꯤꯔꯝꯃꯒ ꯆꯟꯍꯣꯏꯗ ꯂꯥꯛꯏ ꯆꯟꯅ ꯏꯍꯦ ꯉꯜꯂꯤꯍꯦ ꯉꯁꯤꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯅꯣꯏꯗ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯒꯦꯅ ꯂꯥꯛꯏꯅꯦ ꯆꯟ ꯉꯛꯅ ꯂꯨꯆꯤꯡꯗ ꯌꯦꯡꯉꯤ ꯂꯨꯆꯤꯡꯅ ꯐꯥꯒꯤ ꯅꯠꯇꯦ ꯏꯃꯥꯗ ꯍꯥꯏꯔꯝꯂꯕꯅꯦ ꯐꯖꯅ ꯆꯟꯅ ꯁꯦꯡꯉꯕꯣ ꯅꯪꯒꯤꯁꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯆꯟꯅ ꯗꯥ ꯀꯤꯌꯥꯝꯕ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯉꯔꯥꯡ ꯅꯪ ꯂꯥꯛꯏꯉꯩꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯂꯨꯆꯤꯡꯅ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯁꯣꯝꯗ ꯊꯩꯔꯛꯏꯁꯦ ꯑꯔꯦꯝꯕꯗ ꯇꯥꯍꯟꯗꯣꯔꯕ ꯅꯪꯅ ꯆꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯗꯨꯕꯣ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯋꯥꯔꯤ ꯑꯃ ꯂꯩ ꯅꯪ ꯔꯨꯝꯗ ꯂꯥꯛꯑꯣ ꯆꯟ ꯂꯨꯆꯤꯡꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯏ ꯂꯨꯆꯤꯡꯁꯨ ꯋꯥꯔꯤ ꯂꯤꯔꯛꯏ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯗꯥꯕꯥꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯁꯤ ꯎꯅꯕꯅ ꯐꯔꯤꯔ ꯎꯅꯗꯕꯅ ꯐꯔꯤꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯟꯅ ꯍꯌꯦꯡ ꯆꯪꯈꯤꯗꯣꯏꯕ ꯍꯣꯏ ꯎꯅꯔꯨꯔꯅꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯆꯟꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯆꯟꯅ ꯀꯩꯅꯣ ꯅꯃꯤꯠ ꯅꯅꯥ ꯆꯣꯡꯊꯣꯔꯛꯑꯅꯨ ꯎꯅꯔꯨꯔꯅꯨ ꯊꯦꯡꯅꯔꯨꯔꯅꯨ ꯍꯥꯏꯁꯤ ꯐꯥꯒꯤꯔꯥ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯌꯨꯝꯗ ꯆꯪꯉꯛꯑꯗꯤ ꯅꯣꯏꯗ ꯆꯠꯈꯤ ꯍꯥꯏꯔꯅꯤ ꯅꯉꯣꯜꯗ ꯀꯣꯜ ꯇꯧꯔꯛꯑꯗꯤ ꯀꯩ ꯈꯨꯝꯅꯤ ꯅꯪ ꯆꯟꯅ ꯆꯪꯉꯣꯏ ꯆꯪꯕ ꯉꯝꯃꯣꯏ ꯎꯅꯔꯨꯔꯅꯨ ꯆꯥꯛꯍꯜꯂꯣ ꯅꯪꯒ ꯗꯥ ꯀꯤꯌꯥꯝꯕꯒ ꯎꯅꯕ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯅꯣꯏ ꯍꯤꯡꯆꯥꯕꯤꯗꯨꯒꯁꯨ ꯎꯅꯗꯣꯏꯅꯦ ꯊꯦꯡꯅꯗꯣꯏꯅꯦ ꯅꯨꯡꯁꯤꯊꯣꯏꯅ ꯗꯥꯕꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯆꯦꯊꯣꯏꯒ ꯅꯨꯡꯁꯤꯅꯔꯣ ꯍꯥꯏꯔꯒꯦ ꯑꯩ ꯆꯦꯊꯣꯏꯅꯁꯨ ꯗꯥꯕꯥ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯆꯟ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯨꯆꯤꯡꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯨꯆꯤꯡꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯅꯥꯌꯦ ꯆꯟ ꯉꯥꯎꯕ꯭ꯔꯣ ꯅ ꯁꯣꯅꯣ ꯆꯨꯕ꯭ꯔꯕ ꯆꯟꯅ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯗꯤ ꯐꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯅꯤ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯈꯪꯉꯣ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯋꯥ ꯉꯥꯡꯗꯕꯤ ꯆꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯦꯡꯂꯁꯤ ꯆꯟ ꯑꯩ ꯗꯥꯕꯥꯗ ꯀꯩꯝ ꯍꯥꯏꯔꯔꯣꯏꯒꯦ ꯎꯅꯗꯅꯕ ꯍꯣꯠꯅꯔꯒꯦ ꯆꯤꯟꯕꯥꯟꯅ ꯍꯥꯏꯗꯣꯛꯆꯔꯁꯨ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯖꯗꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯅꯨꯡꯊꯤꯜꯋꯥꯏꯗꯨ ꯆꯟ ꯃꯌꯨꯝꯗ ꯂꯩꯍꯧꯔꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯂꯤꯛꯂꯥ ꯈꯣꯏꯗ ꯂꯥꯛꯏ ꯂꯤꯛꯂꯥꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯀꯤꯌꯥꯝꯕꯗꯒꯤ ꯂꯥꯞꯊꯣꯛꯂꯣ ꯍꯥꯏꯔꯦ ꯀꯤꯌꯥꯝꯕꯁꯨ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯂꯩꯔꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯂꯤꯛꯂꯥ ꯆꯟ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕ ꯃꯌꯨꯝꯗ ꯆꯪꯉꯨꯔꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯪꯉꯛꯀꯅꯤ ꯈꯟꯕꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯝꯃꯒ ꯌꯨꯝꯗ ꯆꯪꯂꯝꯗꯕꯗꯨꯅ ꯍꯦꯟꯅ ꯃꯔꯥ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯤꯌꯥꯝꯕꯗꯨ ꯂꯨꯆꯤꯡꯕꯨ ꯃꯆꯟ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕꯁꯤꯅ ꯍꯦꯟꯅ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯦꯟꯅ ꯇꯜꯂꯤꯕꯗꯤ ꯅꯨꯡꯁꯤꯊꯣꯏ ꯊꯦꯡꯅꯒꯅꯤ ꯈꯟꯕꯒꯤꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗ ꯎꯄꯥꯏ ꯂꯩꯇ ꯀꯤꯌꯥꯝꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯆꯟ ꯂꯤꯛꯂꯥꯗ ꯀꯣꯜ ꯇꯧꯔꯛꯄ ꯂꯦꯞꯇꯦ ꯑꯅꯤꯗꯨꯁꯨ ꯊꯣꯛꯑꯕ ꯑꯃ ꯈꯨꯝꯃꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯀꯗꯕꯅꯤ ꯀꯤꯌꯥꯝꯕ ꯃꯁꯥꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯆꯔꯥꯡꯅꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯀꯤꯌꯥꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯀꯤꯌꯥꯝꯕꯁꯨ ꯕꯦꯡꯒ꯭ꯂꯣꯔꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯃꯈꯣꯜ ꯇꯥꯕꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯗꯨꯅ ꯃꯣꯃꯣ ꯅꯣꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯗꯥꯕꯥ ꯑꯩꯅ ꯗꯥꯕꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯁꯨ ꯆꯤꯟꯕꯥꯜꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯗꯤ ꯇꯐꯝꯗ ꯁꯤꯟꯅꯈ꯭ꯔꯕꯅꯦ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯂꯨꯕꯁꯨ ꯌꯥꯗꯕ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯤꯌꯥꯝꯕꯁꯨ ꯃꯌꯨꯝꯗ ꯊꯣꯛꯂꯛꯇꯅ ꯀꯤꯌꯥꯝꯕꯒ ꯄꯨꯟꯅ UPSC ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯀꯤꯌꯥꯝꯕꯁꯨ ꯃꯌꯨꯝ ꯊꯣꯛꯂꯛꯇꯕꯅꯤꯅ ꯂꯨꯆꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯈꯪꯕꯒꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯨꯆꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯈꯤꯗꯨꯅ 19 ꯍꯥꯏꯔꯛꯂꯦ ꯉꯁꯤꯗꯤ ꯂꯨꯆꯤꯡ ꯆꯟ ꯂꯤꯛꯂꯥꯁꯨ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯤ 12 ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯆꯟ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯗꯤ ꯂꯤꯛꯂꯥ ꯌꯥꯎꯔꯔꯣꯏ ꯂꯤꯛꯂꯥ ꯍꯣꯏꯗ ꯆꯥꯔꯒꯅ ꯆꯟ ꯌꯥꯎꯔꯔꯣꯏ ꯑꯗꯨꯅ ꯂꯨꯆꯤꯡ ꯍꯣꯏꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯅꯔꯤ ꯔꯥꯅꯤꯅ ꯍꯦꯟꯖꯥꯡ ꯊꯣꯡꯕꯤꯔꯤ ꯂꯨꯆꯤꯡꯒꯤ ꯀꯥꯗꯅꯤ ꯆꯟꯅ ꯑꯩꯗꯤꯅꯦ ꯃꯊꯪ ꯑꯃꯨꯛ ꯊꯥꯔꯦ 12ꯁꯤ ꯍꯟꯗꯛꯇꯤ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯂꯨꯆꯤꯡꯅ
ꯄꯛꯇꯦꯍꯦ ꯄꯥꯁ ꯇꯧꯅꯤ ꯑꯗꯨꯝ ꯈꯟꯗꯣꯛꯎ ꯑꯩ ꯐꯥꯎ ꯈꯜꯂꯛꯏꯅꯤ ꯐꯦꯜ ꯑꯣꯏꯔꯗꯤꯅ ꯆꯟꯅ ꯀꯦꯝ ꯈꯟꯕꯤꯗꯦꯗ ꯑꯗꯨꯕꯨꯗꯤ ꯐꯦꯜꯕꯨ ꯑꯣꯏꯔꯕ ꯃꯊꯪ ꯆꯍꯤꯁꯨ ꯑꯃꯨꯛ ꯊꯥꯈꯤꯅꯤ ꯃꯊꯪꯒꯤ ꯃꯊꯪꯁꯨ ꯊꯥꯈꯤꯅꯤ ꯑꯩꯗꯤ ꯂꯤꯛꯂꯥꯅ ꯏꯃꯥꯅ ꯑꯩꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇ ꯂꯨꯆꯤꯡꯅ ꯑꯩ ꯁꯨꯝ ꯄꯥꯈꯠꯍꯜꯂꯛꯀꯅꯨꯀꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯉꯁꯤ ꯍꯥꯠꯀꯅꯤ ꯑꯩꯅ ꯂꯤꯛꯂꯥꯅ ꯍꯥꯠꯄ ꯂꯥꯏꯗꯤ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯂꯨꯆꯤꯡꯅ ꯀꯩꯅꯣ ꯑꯗꯨꯛ ꯂꯨꯅꯒ ꯍꯥꯏꯔꯤꯗꯨꯕꯣ ꯂꯤꯛꯂꯥꯅ ꯅꯣꯏ ꯆꯦꯊꯣꯏꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯊꯣꯏꯒꯤ ꯆꯍꯤꯒ ꯈꯪꯗꯦꯗ ꯑꯩ ꯑꯗꯣ ꯗꯌꯥꯏꯅ ꯆꯍꯤ 2ꯗꯪ ꯍꯟꯕꯅꯦ ꯆꯟꯅ ꯑꯗꯨꯗꯤ ꯅꯪ ꯍꯟꯗꯛ 53 ꯁꯨꯈ꯭ꯔꯦ ꯑꯗꯨꯏꯗꯤ ꯅꯣꯏ ꯗꯌꯥꯏꯅꯆꯍꯤ 24 ꯁꯨꯔꯝꯃꯅꯤ 25 ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯕꯀꯣ ꯂꯤꯛꯂꯥꯅ ꯑꯗꯨꯗꯤ ꯆꯦꯊꯣꯏꯅ 22 ꯁꯨꯔꯒ 26 ꯆꯪꯉꯛꯏꯕ ꯑꯣꯏꯗꯣꯏꯕ ꯂꯨꯆꯤꯡꯅ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯆꯟꯅ ꯅꯣꯏ ꯆꯦꯊꯣꯏꯁꯤ ꯅꯨꯄꯥꯁꯨ ꯀꯣꯏꯔꯤꯅꯤ ꯗꯥꯀꯤꯌꯥꯝꯕ ꯅꯣꯏꯅꯤꯗ ꯑꯃꯨꯛ ꯌꯦꯜꯂꯛꯇꯣꯏꯖꯥꯠꯂꯣ ꯂꯤꯛꯂꯥꯅ ꯑꯑꯣꯏꯕ ꯑꯁꯤ ꯍꯤꯡꯆꯥꯕꯤꯁꯦ ꯍꯦꯛ ꯌꯦꯜꯂꯛꯄꯗꯅꯦ ꯃꯥ ꯍꯟꯗꯛꯇꯤ ꯁꯤꯔꯗꯕꯅꯦ ꯀꯤꯌꯥꯝꯕ ꯄꯜꯂꯛꯄꯗ ꯂꯨꯆꯤꯡ ꯅꯨꯡꯉꯥꯏꯇꯦ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯒꯦ ꯊꯧꯔꯥꯡꯂꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯃꯤꯂꯨꯗ ꯄꯜꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯂꯨꯆꯤꯡꯅ ꯑꯁ ꯀꯥꯏꯗꯩ ꯗꯥꯕ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏꯅꯣ ꯆꯍꯤ 3 ꯍꯦꯜꯂꯕꯅꯦ ꯃꯥꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯑꯩꯒ ꯀꯥꯎꯔꯝꯃꯅꯤꯌꯦ ꯅꯨꯄꯤ ꯀꯣꯏꯔꯝꯃꯅꯤ ꯆꯟꯅ ꯀꯣꯏꯔꯝꯃꯣꯏ ꯀꯥꯏꯗꯩ ꯅꯨꯄꯤ ꯀꯣꯏꯗꯣꯏꯅꯣ ꯃꯥꯅ ꯅꯍꯥꯟ ꯊꯥꯗꯣꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤꯗꯨꯗꯤ ꯗꯥꯀꯤꯌꯥꯝꯕ ꯊꯣꯛꯂꯛꯑꯅꯤꯅ ꯂꯤꯛꯂꯥꯅ ꯅꯣꯏ ꯗꯌꯥꯏꯁꯨ ꯊꯣꯛꯂꯛꯑꯅꯤ ꯅꯪ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯔꯣꯏ ꯈꯪꯉꯤ ꯂꯨꯆꯤꯡꯅ ꯂꯤꯛꯂꯥ ꯅꯪꯗꯤ ꯅꯨꯄꯥ ꯀꯣꯏ ꯆꯟꯗꯤ ꯀꯣꯏꯗꯦ ꯑꯩꯈꯣꯏ ꯗꯌꯥꯏ ꯊꯣꯛꯂꯛꯑꯒ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯍꯪꯒꯅꯤ ꯀꯣꯏꯔꯝꯗ꯭ꯔꯗꯤ ꯆꯟꯒ ꯀꯣꯏꯅꯍꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯆꯟꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯆꯟ ꯂꯨꯆꯤꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯗꯤ ꯉꯛꯅ ꯆꯟꯗ ꯌꯦꯡꯉꯤ ꯂꯤꯛꯂꯥꯅ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯤꯁꯦ ꯗꯌꯥꯏꯗ ꯉꯥꯎꯔꯤꯔꯣ ꯆꯟꯅ ꯆꯟ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯉꯥꯎꯗꯦꯍꯦ ꯀꯔꯤꯅꯣ ꯂꯨꯆꯤꯡꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯖꯩꯅꯤ ꯃꯥꯅ ꯂꯨꯆꯤꯡꯅ ꯉꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯤꯛꯂꯥ ꯑꯩꯅ ꯀꯣꯏꯅꯍꯟꯗꯣꯏꯅꯦ ꯍꯥꯏꯕ ꯂꯤꯛꯂꯥꯅ ꯂꯨꯆꯤꯡ ꯅꯪ ꯍꯥꯏꯗꯣꯛꯎꯒꯨꯝꯁꯨ ꯇꯧ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯎꯅꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯗꯨ ꯋꯥꯟꯊ ꯅꯣꯛꯏ ꯆꯟꯗꯤ ꯁꯨꯛꯇꯣꯛꯇꯨꯅ ꯂꯤꯛꯂꯥꯗ ꯌꯦꯡꯂꯤ ꯂꯨꯆꯤꯡꯁꯨ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯑꯗꯨꯕꯨ ꯋꯥꯔꯤꯗꯨ ꯂꯨꯆꯤꯡꯅ ꯐꯠ ꯊꯩꯗꯣꯔꯛꯏ ꯂꯨꯆꯤꯡꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯆꯤꯡꯈꯩꯗꯣ ꯀꯣꯏꯔꯒꯦ ꯑꯩ ꯆꯟꯒ ꯂꯤꯛꯂꯥꯒ ꯋꯥ ꯉꯥꯡꯒꯅꯤꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯂꯨꯆꯤꯡꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯤ ꯂꯨꯆꯤꯡꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯛꯑꯦ ꯑꯩ ꯍꯌꯦꯡ ꯐꯣꯟ ꯂꯩꯔꯨꯕꯒ ꯄꯥꯎ ꯐꯥꯎꯅꯔꯅꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯦ ꯆꯟ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯂꯨꯆꯤꯡꯅ ꯇꯥꯏꯌꯦ ꯆꯟ ꯅꯪ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯐꯥꯒꯤ ꯇꯥꯍꯟꯒꯅꯣ ꯆꯟ ꯂꯤꯛꯂꯥꯅ ꯅꯪ ꯇꯁꯦꯡꯅ ꯁꯣꯅꯣ ꯆꯨꯔꯦ ꯅꯨꯄꯤ ꯑꯗꯨ ꯌꯥꯝ ꯅꯀꯣꯛ ꯆꯥꯛꯂꯤꯗꯣ ꯀꯩꯒꯤꯅꯣ ꯂꯨꯆꯤꯡꯅ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯔꯤꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯒꯦ ꯍꯥꯏꯕ ꯈꯪꯉꯕ ꯆꯟꯅ ꯗꯥꯀꯤꯌꯥꯝꯕꯗꯤ ꯂꯤꯛꯂꯥꯅ ꯈꯨꯝꯃꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯀꯅꯥꯒꯤꯁꯨ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯑꯋꯥꯕ ꯎꯔꯒ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯅꯣꯛꯅꯅꯕ ꯃꯤꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯝꯕꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤꯅꯦ ꯃꯥꯒꯤꯗ ꯃꯤꯐꯝꯗ ꯄꯥꯎꯈꯣꯡ ꯆꯟꯕꯤ ꯁꯥꯟꯅꯔꯝꯕꯅꯦ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯍꯥꯏꯖꯔꯁꯨ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯅꯠꯇꯦ ꯋꯥꯈꯜ ꯃꯥꯁꯨ ꯋꯥꯒꯅꯨ ꯌꯥꯗꯦ ꯑꯅꯝ ꯀꯟꯕꯤ ꯊꯃꯣꯏ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯂꯧꯈꯤꯕ ꯐꯤꯔꯦꯞꯅꯤ ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯕ ꯁꯥꯕ ꯇꯥꯕꯅꯤ ꯀꯞꯂꯁꯨ ꯅꯣꯛꯁꯤꯟꯅꯕ ꯇꯥꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯥꯕꯨꯗꯤ ꯀꯔꯝꯅ ꯀꯥꯎꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯀꯥꯎꯁꯤꯟꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯂꯤꯛꯂꯥꯅ ꯑꯗꯨꯃꯛꯁꯨ ꯍꯥꯏꯅꯨꯗ ꯂꯨꯆꯤꯡ ꯗꯥꯀꯤꯌꯥꯝꯕ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯆꯟꯅ ꯅꯨꯡꯁꯤꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯨꯏꯃꯜꯂꯦ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯅꯨꯄꯤꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯂꯪꯍꯧꯒꯗꯕ ꯃꯇꯝꯁꯤꯗ ꯂꯝꯕꯥ ꯄꯥꯗꯨꯅ ꯂꯥꯡꯃꯤꯟꯅꯒꯗꯕ ꯃꯥꯅ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯀꯅꯥꯁꯨ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯈꯪꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯤꯕ ꯃꯥꯅ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯍꯪꯕꯤꯕꯁꯨ ꯅꯠꯇꯕ ꯐꯅ ꯅꯨꯡꯁꯤꯔꯁꯨꯅꯦ ꯈꯔ ꯈꯖꯤꯛꯇꯤ ꯁꯣꯏꯕꯒꯨꯝ ꯇꯧꯋꯦ ꯗꯥꯀꯤꯌꯥꯝꯕꯁꯨ ꯂꯤꯛꯂꯥꯁꯨ ꯃꯨꯟꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯨꯆꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯦ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯗꯣ ꯄꯨꯡꯁꯤꯡ ꯃꯇꯝ ꯆꯍꯤ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯌꯥꯗꯕꯒꯨꯝ ꯏꯟꯈꯠꯂꯛꯄ ꯄꯨꯟꯁꯤ ꯇꯥꯡꯀꯛꯁꯤꯁꯨ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯂꯨꯆꯤꯡꯅ ꯑꯩ ꯃꯨꯟꯅ ꯈꯜꯂꯕꯅꯦ ꯑꯩ ꯑꯍꯦꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯄꯥꯝꯗꯦ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯗꯣ ꯄꯥꯝꯃꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯒꯗꯧꯕ ꯃꯤꯁꯛꯇꯣ ꯄꯥꯝꯃꯤ ꯆꯤꯡꯈꯩꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯆꯟꯅ ꯗꯥꯀꯤꯌꯥꯝꯕ ꯊꯣꯛꯂꯛꯑꯒꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕ ꯂꯨꯆꯤꯡꯅ ꯗꯥꯕꯥꯗꯤ ꯏꯕꯨꯡꯅꯤ ꯃꯆꯜꯒꯤꯗꯃꯛ ꯃꯥꯅ ꯍꯣꯠꯅꯕꯤꯕꯅꯤ ꯑꯩꯅ ꯍꯤꯡꯂꯤꯈꯩ ꯑꯩꯅ ꯉꯝꯖꯕ ꯃꯥꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯤ ꯑꯩꯅ ꯗꯥꯕꯥ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯆꯦꯊꯣꯏ ꯂꯩꯔꯤ ꯆꯦꯊꯣꯏꯁꯨ ꯏꯆꯦꯅꯤ ꯗꯌꯥꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯄꯨꯝꯅꯃꯛ ꯈꯜꯂꯒꯅꯤ ꯑꯩꯅ ꯂꯦꯞꯂꯤꯕꯁꯦ
ꯃꯁꯤꯗ ꯅꯣꯏ ꯑꯅꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯩ ꯈꯪꯅꯤꯡꯂꯨꯕꯅꯤ꯫ ꯆꯟꯅ ꯗꯥ ꯀꯤꯌꯥꯝꯕꯅ ꯐꯣꯟ ꯅꯝꯕꯔꯒ ꯁꯤꯟꯈꯤꯕꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ꯫ ꯂꯤꯛꯂꯥꯅ ꯗꯦꯜꯂꯤꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ ꯗꯌꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯗꯌꯥꯏꯅꯁꯨ ꯀꯩꯝ ꯄꯜꯂꯛꯇꯦ꯫ ꯗꯥ ꯀꯤꯌꯥꯝꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦꯀꯣ꯫ ꯂꯨꯆꯤꯡꯅ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯅꯣꯏ ꯑꯅꯤ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ꯫ ꯂꯤꯛꯂꯥꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤꯁꯦ ꯀꯨꯝꯍꯩ ꯃꯈꯜ ꯁꯨꯍꯟꯁꯤ ꯀꯥꯟꯅꯗꯦ꯫ ꯆꯟ ꯅꯣꯛꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯐꯅꯕꯨ ꯅꯣꯛꯅꯤꯡꯉꯦ ꯆꯤꯡꯈꯩꯗꯨꯕꯣ ꯃꯥꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯗꯣ꯫ ꯆꯤꯡꯈꯦ ꯌꯦꯡꯅꯤꯡꯗꯦꯗ ꯑꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯕꯨ ꯃꯃꯥꯏ ꯅꯨꯡꯁꯤ ꯍꯥꯏꯅꯕ꯭ꯔꯥ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥꯒ ꯍꯪꯗꯦꯃꯤ ꯌꯥꯗꯕ ꯌꯥꯔꯣꯏꯕ ꯀꯩꯅꯣꯕ ꯂꯝꯕꯤꯁꯤꯗꯅꯦ ꯑꯩ ꯅꯣꯍꯜꯂꯛꯀꯅꯨꯀꯣ ꯅꯁꯛꯇꯨꯒ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯃꯣꯃꯣ ꯅꯣꯛꯂꯤ꯫ ꯆꯤꯡꯈꯩꯅ ꯑꯩ ꯁꯛꯁꯤꯗꯅꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯦꯜꯂꯤꯁꯦ ꯂꯨꯆꯤꯡꯁꯤꯅ ꯀꯦꯜꯂꯣ ꯌꯥꯗ꯭ꯔꯦ ꯀꯝꯗꯧꯕ ꯊꯃꯣꯏꯅꯣ ꯈꯪꯗꯦ꯫ ꯂꯨꯆꯤꯡ ꯐꯩꯅ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯨꯆꯤꯡꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ꯫ ꯆꯟꯁꯨ ꯋꯥ ꯃꯔꯛꯇ ꯐꯩꯖꯤꯜꯂꯛꯏ꯫ ꯆꯟꯅ ꯍꯣ ꯆꯤꯡꯈꯩ꯫ ꯆꯤꯡꯈꯩꯅ ꯍꯣ ꯍꯥꯏꯌꯨꯍꯦ ꯑꯃꯨꯛ ꯀꯧꯗ꯭ꯔꯁꯨ꯫ ꯆꯟꯅ ꯏꯁ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯪꯉꯔꯣꯏ ꯇꯜꯂꯦ꯫ ꯆꯤꯡꯈꯩ ꯄꯦꯟꯗꯅ ꯂꯨꯆꯤꯡꯁꯤꯅ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯅꯣꯏ ꯑꯅꯤꯅ ꯆꯣꯉꯥ ꯊꯤꯖꯥꯕꯁꯤꯉꯥꯏ ꯄꯦꯄꯥ ꯄꯦꯄꯥ ꯄꯉꯥꯡ ꯉꯥꯡꯉꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯏꯀꯣ꯫ ꯂꯤꯛꯂꯥ ꯁꯥꯎꯅ ꯅꯪ ꯅꯃꯥꯏ ꯊꯨꯒꯥꯏꯌꯨꯔꯥ ꯍꯥ ꯁꯤꯇ꯭ꯔꯦ ꯅꯪꯒꯤꯗ ꯁꯤꯅꯤꯡꯕ꯭ꯔꯅ꯫ ꯆꯟꯅ ꯅꯁꯝꯗꯨ ꯐꯣꯏꯔꯒ ꯁꯣꯔꯣꯛꯁꯤꯗꯅꯦ ꯅꯔꯥꯏꯕꯛꯇ ꯊꯨꯒꯥꯏꯌꯨꯔꯥ ꯉꯝꯃꯣꯏꯌꯦ ꯈꯜꯂꯤꯔꯣꯅ꯫ ꯆꯤꯡꯈꯩꯅ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯤꯕꯨ ꯅꯨꯄꯤꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨ ꯌꯥꯝ ꯃꯆꯤꯟ ꯀꯟꯕꯁꯤꯕꯣ꯫ ꯂꯤꯛꯂꯥꯅ ꯅꯪ ꯒꯥꯔꯤꯁꯦ ꯈꯣꯡꯕꯥꯟꯁꯤꯗ ꯏꯟꯊꯧꯔꯥ ꯅꯪ꯫ ꯆꯟꯅ ꯉꯝꯃꯣꯏꯒ ꯈꯜꯂꯤ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ꯫ ꯆꯤꯡꯈꯩꯅ ꯆꯤꯟꯒꯟꯕꯤ ꯅꯨꯄꯤ ꯑꯅꯤ ꯅꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯑꯩꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯒꯦ ꯌꯦꯜꯂꯛꯀꯅꯨ꯫ ꯋꯥ ꯉꯥꯡꯂꯝꯗꯕ ꯂꯨꯆꯤꯡꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯇꯥꯅꯤꯡꯗꯦ ꯆꯤꯡꯈꯩ ꯅꯨꯄꯤ ꯑꯅꯤꯁꯤꯒ ꯃꯥꯟꯅꯅ ꯑꯣꯟꯁꯤꯟꯅꯔꯤꯕ ꯅꯪ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯣꯏ ꯑꯅꯤꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤꯅꯦ ꯅꯆꯤꯟ ꯀꯟꯕ꯫ ꯆꯤꯡꯈꯩꯅ ꯑꯗꯨꯃꯥꯏꯅ ꯀꯟ ꯉꯥꯡꯕꯤꯔꯤꯕ ꯅꯪꯅ ꯑꯩꯁꯦ ꯍꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕꯅ ꯐꯥꯎ ꯇꯤꯟꯅꯕꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯦ ꯆꯍꯤ 2 ꯁꯨꯔꯕꯅꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯖꯔꯛꯏꯁꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ 12ꯁꯦ ꯂꯣꯏꯁꯤꯜꯂꯒ ꯌꯥꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯀꯨꯏꯗ꯭ꯔꯦꯅꯦ ꯊꯥ 2ꯗ ꯉꯥꯏꯔꯦ ꯑꯗꯨꯗꯤ꯫ ꯂꯤꯛꯂꯥꯒ ꯆꯟꯒꯗꯤ ꯌꯦꯡꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯂꯨꯆꯤꯡꯅ ꯅꯪꯉꯣꯟꯗ ꯅꯃꯥꯟꯅꯕ ꯇꯤꯟꯅꯅꯣ ꯍꯥꯏꯕ꯭ꯔꯥꯅꯦ ꯑꯩꯕꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯅꯪ ꯇꯥꯟꯅꯕꯗ ꯅꯪꯅ ꯌꯥꯕꯤꯗꯕ ꯅꯪꯉꯣꯟꯗ ꯅꯣꯟꯖꯃꯜꯂꯦ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅ ꯇꯤꯟꯅꯕꯤꯗ꯭ꯔꯤꯅꯤ ꯀꯩꯅꯣ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯆꯤꯡꯈꯩ ꯆꯠꯂꯣ ꯅꯃꯥꯟꯅꯕꯒ ꯂꯩꯔꯨꯆꯣ ꯑꯩꯒꯤ ꯃꯔꯝꯒꯤ ꯅꯃꯥꯟꯅꯕ ꯀꯧꯅꯗꯕ ꯇꯧꯅꯨ꯫ ꯆꯤꯡꯈꯩꯅ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯇꯤꯟꯅꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯂꯨꯆꯤꯡ ꯅꯪꯕꯣ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯤꯐꯥꯎ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯗ꯭ꯔꯤꯐꯥꯎ ꯃꯣꯏꯗ ꯀꯧꯔꯛꯀꯅꯣꯌꯦ ꯑꯩꯅ ꯃꯣꯏ ꯃꯅꯥꯛ ꯆꯠꯂꯁꯨ ꯃꯤꯃꯥꯡꯗ ꯊꯤꯅ ꯉꯥꯡꯉꯛꯑꯦ ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯆꯪꯗ꯭ꯔꯦ ꯑꯗꯨꯝ꯫ ꯆꯟꯒ ꯂꯤꯛꯂꯥꯒꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯆꯤꯡꯈꯩꯗꯤ ꯏ ꯀꯥꯕꯗ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯩꯅ ꯅꯣꯏ ꯑꯅꯤ ꯉꯁꯤ ꯍꯥꯠꯇꯣꯛꯄꯤꯔꯣꯔꯥ ꯍꯥ꯫ ꯆꯟꯅ ꯃꯤ ꯅꯣꯛꯆꯕꯕꯨ ꯀꯩꯅꯣ꯫ ꯂꯤꯛꯂꯥꯅ ꯅꯣꯛꯄꯁꯦ ꯃꯣꯗꯤꯅ ꯊꯤꯡꯕ꯭ꯔꯥ꯫ ꯆꯤꯡꯈꯩ ꯄꯦꯔꯤ ꯄꯦꯔꯤ ꯅꯣꯏꯅꯤꯅ ꯈꯔ ꯌꯥꯅꯕ ꯇꯛꯁꯤꯟꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯔꯤꯅꯦꯕ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯌꯦꯡꯉꯨ ꯅꯣꯏ꯫ ꯂꯨꯆꯤꯡꯅ ꯆꯤꯡꯈꯩ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯆꯤꯡꯈꯩꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯈꯩ ꯍꯥꯏꯌꯣ ꯇꯥꯔꯒꯦꯅ ꯉꯥꯏꯔꯕꯅꯦ ꯑꯩꯗꯤ꯫ ꯂꯨꯆꯤꯡꯅ ꯅꯌꯥ ꯍꯤꯒꯠꯀꯅꯨ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ꯫ ꯆꯤꯡꯈꯩ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯂꯨꯆꯤꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯆꯤꯡꯈꯩ ꯅꯪꯗꯤ ꯃꯃꯥ ꯕꯕꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ ꯅꯨꯄꯤꯒꯤꯗꯃꯛ ꯑꯁꯨꯃꯥꯏꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯃꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯕꯗꯤ 100ꯔꯛ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ 2ꯔꯛ ꯍꯟꯅ ꯂꯥꯛꯑꯣꯏ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯆꯤꯡꯈꯩ ꯋꯥ ꯉꯥꯡꯗꯕꯤ ꯂꯨꯆꯤꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯠꯂꯨꯗꯁꯨ ꯄꯤꯔꯥꯡꯇꯅ ꯄꯤꯛ ꯊꯜꯂꯦ ꯊꯤꯡꯂꯨꯕ ꯌꯥꯗ ꯃꯅꯤꯡꯇꯝꯅ ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ꯫ ꯂꯨꯆꯤꯡꯁꯨ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯟꯒꯤ ꯕꯦꯟꯁꯇꯨꯗ ꯐꯝꯃꯤ ꯆꯟꯒ ꯂꯤꯛꯂꯥꯒꯁꯨ ꯉꯛꯅ ꯆꯤꯡꯈꯩꯗ ꯌꯦꯡꯂꯤ꯫ ꯆꯤꯡꯈꯩ ꯇꯞꯅ ꯑꯁꯦꯡꯕ ꯃꯔꯨꯞꯁꯨ ꯑꯃꯈꯛꯇꯅꯦ ꯑꯁꯦꯡꯕ ꯊꯃꯣꯏꯁꯨ ꯑꯃꯈꯛꯇꯅꯦ ꯂꯨꯆꯤꯡ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯤꯁꯨ 100ꯔꯛ ꯂꯥꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯗ ꯑꯃꯈꯛꯇꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯑꯃꯈꯛꯇꯅꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕꯁꯨ ꯑꯃꯈꯛꯇꯅꯦ ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯅꯨꯡꯁꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯆꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯕꯥ ꯅꯪ ꯂꯥꯛꯑꯣ ꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯥꯕꯥꯅ ꯑꯩ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏꯌꯦ ꯑꯁꯦꯡꯕꯗꯨꯃꯇꯪꯗꯤ ꯈꯪꯍꯟꯕꯤꯌꯣ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯥꯕꯥ꯫ ꯋꯥꯔꯤ ꯂꯤꯗꯨꯅ ꯅꯤꯡꯁꯤꯡ ꯅꯣꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ
ꯂꯤꯛꯂꯥꯒ ꯆꯟꯒꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯨꯆꯤꯡ ꯁꯥꯎꯅ "ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯀꯔꯦꯝꯅꯩꯔꯥ?" ꯂꯤꯛꯂꯥꯅ ꯃꯇꯧ ꯇꯝꯗꯨꯅ "ꯗꯥꯕꯥ ꯅꯪ ꯂꯥꯛꯑꯣꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯗꯥꯕꯥꯅ ꯑꯩ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏꯌꯦ꯫ ꯑꯁꯦꯡꯕꯗꯨꯃꯇꯪ ꯈꯪꯍꯟꯕꯤꯌꯣ꯫ ꯑꯩ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯗꯥꯕꯥ." ꯆꯟꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯤꯛꯂꯥꯗ ꯁꯦꯠ ꯁꯦꯠ ꯊꯥꯗꯨꯅ ꯅꯣꯛꯂꯤ꯫ ꯂꯨꯆꯤꯡ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯂꯤꯛꯂꯥꯅ "ꯅꯥꯍꯦ ꯑꯉꯥꯎꯕꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ?" ꯂꯨꯆꯤꯡꯅ "ꯅꯣꯏꯅꯤꯒꯤꯁꯦ ꯀꯔꯦꯝꯅꯩꯔꯥ ꯑꯩꯉꯣꯟꯗ?" ꯋꯥꯔꯤꯗ ꯃꯨꯜꯂꯤꯉꯩ ꯔꯥꯅꯤꯅ ꯀꯧꯔꯤꯒꯗꯨ ꯇꯥꯗꯦ ꯃꯈꯣꯏ ꯑꯍꯨꯝ꯫ ꯔꯥꯅꯤ ꯆꯪꯂꯛꯄ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯔꯥꯅꯤꯅ "ꯆꯥꯛꯀ ꯆꯥꯔꯔꯣꯏ ꯍꯥꯏꯔꯣ ꯅꯈꯣꯏ ꯑꯍꯨꯝꯕꯨ? ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯀꯧꯔꯤꯁꯦ?" ꯆꯟꯅ "ꯅꯦꯅꯦ ꯑꯦꯛꯖꯥꯝ ꯔꯤꯖꯜꯇꯣ ꯀꯤꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ." ꯂꯤꯛꯂꯥꯅ "ꯅꯦꯅꯦ ꯂꯨꯆꯤꯡꯒꯤ ꯐꯣꯟ ꯍꯥꯏꯗꯣ ꯍꯌꯦꯡ ꯂꯩꯗꯣꯏꯔꯣ?" ꯔꯥꯅꯤꯅ "ꯅꯣꯏ ꯑꯍꯨꯝ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯨꯔꯣ꯫ ꯀꯌꯥ ꯄꯤꯕ ꯂꯩꯒꯦ ꯍꯥꯏꯅꯣ?" ꯆꯟꯅ "53-54 ꯃꯨꯛ ꯄꯤꯕ ꯑꯣꯏꯅ ꯂꯩꯔꯣ." ꯂꯨꯆꯤꯡꯅ "ꯉꯝꯖꯗ꯭ꯔꯦ 10 ꯁ꯭ꯋꯥꯏ ꯄꯤꯕ ꯑꯣꯏꯅ ꯂꯩꯒꯦ꯫ ꯅꯣꯠ 9ꯗꯣ ꯑꯣꯏꯅ ꯀꯣꯟꯅ ꯑꯇꯥꯡꯕ ꯄꯥꯏꯒꯦꯕ." ꯂꯤꯛꯂꯥꯅ "ꯍꯣ ꯅꯪꯅ ꯄꯥꯏꯗꯧꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯗꯧ ꯅꯠꯇꯦ." ꯔꯥꯅꯤꯅ "ꯂꯥꯛꯈꯤꯔꯣꯏꯗꯕ꯭ꯔꯣ ꯅꯣꯏ ꯑꯍꯨꯝ? ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ ꯅꯕꯣꯛꯐꯥꯎ ꯇꯨꯝꯈ꯭ꯔꯕꯅꯦ." ꯂꯨꯆꯤꯡꯅ "ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯈꯗꯥꯡ ꯑꯅꯤ." ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯔꯥꯅꯤꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯤꯔꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯔꯥꯅꯤꯒ ꯂꯨꯆꯤꯡꯒꯅ ꯆꯟꯒ ꯂꯤꯛꯂꯥꯒꯗꯨ ꯊꯤꯜꯂꯨꯔꯦ꯫ ꯍꯜꯂꯛꯄꯗ ꯒꯦꯠ ꯃꯌꯥ ꯌꯧꯔꯛꯄꯗ ꯀꯤꯌꯥꯝꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯨꯆꯤꯡꯗꯨ "ꯍꯨꯔꯥꯟꯕ ꯂꯥꯛꯄꯕꯨ ꯃꯄꯨ ꯇꯥꯛꯀꯗ꯭ꯔꯣ? ꯅꯊꯃꯣꯏ ꯃꯆꯥꯗꯣ ꯐꯨꯛꯀꯦ ꯇꯧꯕꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯃꯟꯕꯗꯨꯗ ꯂꯨꯝꯕꯤꯕꯩ ꯋꯥꯅꯦ." ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯤꯌꯥꯝꯕꯕꯨ ꯋꯥꯔꯧꯕ ꯄꯦꯟꯗꯕꯅ ꯊꯜꯂꯛꯏ꯫ ꯔꯥꯅꯤꯅ "ꯀꯩꯗꯧꯔꯒꯦ ꯃꯆꯥꯊꯣꯏ ꯊꯦꯡꯉꯦ ꯆꯪꯉꯛꯑꯣꯗꯅ." ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯇꯔꯪ ꯆꯠꯅ "ꯑꯧ ꯍꯣꯏ ꯏꯃꯥ ꯆꯪꯉꯛꯑꯒꯦ ꯍꯣꯏ ꯆꯪꯉꯛꯑꯒꯦ." ꯃꯃꯥ ꯃꯆꯥ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯉꯛꯏ꯫ ꯗꯣꯂꯥꯟ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕꯗ ꯅꯨꯡꯁꯤꯊꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯜꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯏꯃꯥ ꯆꯪꯉꯝꯃꯣ ꯑꯩ ꯃꯥꯏ ꯇꯥꯔꯛꯈꯤꯒꯦ." ꯔꯥꯅꯤꯅ "ꯊꯣꯡ ꯐꯖꯅ ꯂꯣꯟꯁꯤꯜꯂꯝꯃꯨꯀꯣ ꯑꯩ ꯆꯪꯉꯦ." "ꯍꯣꯏ ꯏꯃꯥ." ꯅꯨꯡꯁꯤꯊꯣꯏꯗꯗꯤ ꯌꯦꯡꯗꯕꯤ ꯆꯠꯄ ꯍꯧꯏ꯫ ꯁꯨꯃꯥꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ꯫ ꯅꯨꯡꯁꯤꯊꯣꯏꯅ "ꯍꯣꯏ ꯕꯥ ꯑꯩ ꯉꯥꯎꯁꯤꯟꯅꯔꯔꯣꯏꯕ ꯗꯥ ꯀꯤꯌꯥꯝꯕ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯗꯣꯏꯅꯦꯕ ꯑꯩ." ꯅꯨꯡꯁꯤꯊꯣꯏꯅ "ꯍꯣꯏ ꯃꯤ ꯗꯗꯥ ꯅꯨꯡꯁꯤꯕ ꯑꯩ ꯉꯥꯎꯁꯤꯟꯅꯗ꯭ꯔꯦꯕ." ꯅꯨꯡꯁꯤꯊꯣꯏꯅ "ꯂꯞ ꯌꯨ ꯇꯨ ꯒꯨꯗ ꯅꯥꯏꯠ ꯗꯥ ꯀꯤꯌꯥꯝꯕ." ꯅꯨꯡꯁꯤꯊꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯨꯆꯤꯡꯁꯨ ꯃꯃꯥꯏ ꯁꯠ ꯇꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯨꯝꯊꯕꯁꯨ ꯌꯥꯗ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯆꯦꯞ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯍꯧꯈꯤꯕꯁꯤꯡ ꯅꯤꯡꯁꯤꯡ ꯏꯔꯥꯡ ꯃꯁꯨ ꯃꯤꯂꯨꯗꯒꯤ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯗꯥꯆꯧꯅ ꯉꯥꯡꯂꯤꯗꯣ ꯀꯩꯅꯣ ꯏꯃꯥ? ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ꯫ ꯆꯦꯆꯦꯅ ꯍꯥꯏꯔꯤꯗꯨꯁꯨ ꯑꯔꯥꯟꯕꯅꯤ ꯏꯃꯥ." ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯖꯕꯁꯨ ꯉꯝꯗ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯃꯃꯥꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝ ꯇꯥꯟꯖꯥꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯈꯤꯗꯕꯒꯤꯗꯃꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯩ꯫ ꯔꯥꯅꯤꯅ "ꯅꯕꯣꯛ ꯑꯍꯤꯡꯕꯤ ꯐꯥꯎꯕꯗꯤ ꯏꯃꯥ ꯏꯆꯥ ꯋꯥꯔꯁꯨ ꯋꯥꯅ ꯃꯐꯝꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯈꯤꯕ ꯇꯥꯕꯅꯤꯅꯦ ꯃꯆꯥꯊꯣꯏ." ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯏꯃꯥ ꯑꯩꯁꯦ ꯕꯣꯕꯣꯛꯀꯤ ꯃꯁꯨ ꯅꯠꯇꯕ꯭ꯔꯥ? ꯌꯨꯝꯁꯨ ꯑꯆꯧꯕꯅꯤ ꯂꯩꯔꯤꯕ ꯕꯕꯥꯍꯣꯏꯒꯁꯨ ꯄꯨꯟꯅ ꯂꯩꯇꯕ ꯀꯥ ꯃꯆꯥꯁꯤꯗ ꯏꯃꯥ ꯏꯆꯥ ꯈꯛ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯔꯥꯅꯤꯅ "ꯃꯆꯥꯊꯣꯏ." ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ "ꯗꯥꯆꯧ ꯗꯥꯌꯥꯏ ꯆꯦꯆꯦꯗꯅ ꯕꯣꯕꯣꯛꯅ ꯂꯨꯅ ꯇꯧꯔꯒ ꯑꯩꯅ ꯃꯤꯇꯣꯞꯀꯨꯝ ꯃꯤꯃꯥꯡꯗꯁꯨ ꯊꯤꯅ ꯉꯥꯡꯕ ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ ꯏꯃꯥ." ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯀꯞꯄꯗꯤ ꯂꯦꯞꯄ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯈꯨꯗꯤꯡ ꯔꯥꯅꯤꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩꯔꯤꯒꯨꯝ ꯃꯩꯁꯥ ꯐꯥꯎꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯔꯦ꯫ ꯂꯩꯃꯅ "ꯅꯆꯥ ꯋꯥꯔꯛꯎ ꯔꯥꯅꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯃꯥꯅ ꯃꯆꯦꯗ ꯃꯆꯤꯟ ꯈꯨꯝꯕꯒꯤ ꯀꯔꯤ ꯑꯥꯔꯊꯅꯣ? ꯃꯄꯥꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯉꯥꯡꯂꯤꯕꯗꯣ ꯋꯥꯠꯂꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯑꯁꯣꯝꯒꯤ ꯌꯨꯝꯗꯅꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯒꯅꯨ꯫ ꯃꯁꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨ꯫ ꯅꯆꯥ ꯋꯥꯔꯛꯎ ꯔꯥꯅꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ." ꯔꯥꯅꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯂꯩꯃ ꯐꯦꯠ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯛ ꯀꯞꯂꯛꯏ꯫ "ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ." ꯔꯥꯅꯤꯅ "ꯃꯆꯥꯊꯣꯏ." ꯂꯨꯆꯤꯡꯅ "ꯏꯃꯥ!" ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯨꯆꯤꯡꯗꯨ ꯃꯪꯗ ꯀꯞꯄꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯄꯒꯤ ꯃꯤꯠꯂꯨꯗꯨꯁꯨ ꯄꯤꯔꯥꯡꯇꯅ ꯊꯜꯂꯦ꯫ ꯔꯥꯅꯤꯅ "ꯀꯔꯤ ꯃꯪꯉꯨꯔꯒꯦ ꯃꯆꯥꯊꯣꯏ?" ꯂꯨꯆꯤꯡꯅ "ꯃꯪꯗ ꯚꯨꯠꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯏꯃꯥ ꯀꯤꯃꯟꯗꯅ ꯀꯞꯄꯤꯕ ꯑꯩꯅ." ꯔꯥꯅꯤꯅ "ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯉꯥꯛꯇꯪ ꯍꯧꯗꯣꯛꯄꯁꯨ ꯇꯥꯗꯦ."
ꯅꯣꯡꯁꯨ ꯄꯨꯔꯥ ꯉꯥꯟꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯍꯤꯞꯈꯣ ꯂꯨꯆꯤꯡꯅ ꯍꯣꯏ ꯏꯃꯥ ꯔꯥꯅꯤꯅ ꯈꯟꯖꯤꯜꯂꯨꯅꯨ ꯃꯀꯨꯃꯪꯅꯤ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯇꯨꯝꯁꯤꯁꯦ ꯂꯨꯆꯤꯡꯅ ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯇꯨꯝꯖꯔꯨꯔꯣ ꯀꯩꯝ ꯇꯧꯔꯔꯣꯏ ꯔꯥꯅꯤꯅ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ ꯌꯥꯔꯅꯤ ꯏꯃꯥ ꯔꯥꯅꯤꯁꯨ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯈꯟꯖꯤꯜꯂꯨꯕꯗ ꯂꯨꯆꯤꯡ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯕꯅꯤ ꯃꯥꯗꯤ ꯀꯔꯝꯅꯁꯨ ꯄꯥꯝꯒꯅꯤ ꯄꯤꯛꯂꯤꯕ ꯃꯉꯣꯟꯗ ꯌꯦꯡꯊꯤꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯕ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯊꯦꯡꯅꯈ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯨꯕꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯕ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯃꯈꯨꯠꯇ ꯀꯣꯜꯂꯤꯕ ꯇꯦꯗꯤ ꯕꯤꯌꯥꯔꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯤꯌꯥꯝꯕꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯏ ꯂꯧꯊꯣꯛꯑꯒ ꯅꯪꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯩ ꯑꯩꯁꯦ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯕꯅꯦ ꯅꯪꯗꯤ ꯅꯁꯥ ꯀꯜꯂꯕꯅꯦ ꯑꯩꯒꯤ ꯏ ꯍꯥꯞꯆꯟꯕꯩ ꯑꯗꯨꯅ ꯅꯪꯅ ꯆꯥꯎꯔꯒ ꯑꯩꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯒꯗꯧꯅꯤꯀꯣ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯗꯥꯕꯥ ꯅꯪ ꯅꯥꯒꯅꯨꯀꯣ ꯗꯥꯕꯥꯅ ꯅꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯑꯩ ꯗꯥꯕꯥꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦꯀꯣ ꯑꯩ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯣꯏꯖꯕ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯗꯤ ꯗꯥꯕꯥꯗꯒꯤ ꯍꯦꯟꯕ ꯑꯃ ꯈꯪꯅꯔꯝꯒꯅꯤ ꯆꯤꯡꯈꯩꯁꯨ ꯗꯥꯕꯥꯒꯨꯝ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯈꯟꯕꯤꯌꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯗꯥꯕꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯋꯥꯈꯜꯅ ꯃꯪꯂꯤꯉꯩ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯂꯨꯆꯤꯡꯗꯨ ꯔꯥꯅꯤ ꯆꯪꯂꯛꯇꯨꯅ ꯃꯆꯥꯊꯣꯏ ꯍꯧꯒꯠꯂꯨꯅꯦ ꯄꯨꯡꯁꯤ 9 ꯇꯥꯈ꯭ꯔꯦ ꯊꯦꯡꯉꯦ ꯂꯨꯆꯤꯡꯅ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯂꯒꯦ ꯔꯥꯅꯤꯅ ꯅꯣꯏꯕꯨ ꯐꯣꯟ ꯂꯩꯕꯁꯨ ꯆꯠꯅꯤ ꯍꯥꯏ ꯂꯨꯆꯤꯡꯅ ꯄꯨꯡ 12ꯗ ꯆꯠꯁꯦ ꯍꯥꯏꯅꯕꯅꯦ ꯏꯃꯥ ꯔꯥꯅꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯒ ꯊꯛꯎ ꯂꯥꯛꯑꯣ ꯆꯥꯛ ꯊꯦꯡꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯂꯨꯆꯤꯡ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯊꯔꯦ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯔꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯂꯤꯛꯂꯥꯒ ꯆꯟꯒꯗꯨ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯖꯤꯜꯂꯛꯏ ꯂꯤꯛꯂꯥꯅ ꯂꯨꯆꯤꯡ ꯍꯣ ꯂꯨꯆꯤꯡ ꯆꯟꯅ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯂꯀꯥꯟꯁꯤꯗ ꯔꯥꯅꯤ ꯊꯣꯛꯂꯛꯇꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯕꯣꯛ ꯃꯅꯥꯛꯇ ꯆꯪꯈꯤꯕꯅꯤ ꯀꯥꯈꯠꯂꯛꯎꯗꯅ ꯅꯣꯏꯅꯤꯕꯣ ꯆꯟꯅ ꯀꯥꯈꯠꯂꯔꯣꯏꯒꯤꯅꯤꯅꯦ ꯊꯦꯡꯉꯦ ꯌꯥꯎꯁꯪꯁꯨ ꯊꯥꯕꯜ ꯆꯣꯡꯍꯧꯗꯦ ꯆꯩꯔꯥꯎꯕꯗ ꯆꯣꯡꯅꯕ ꯗ꯭ꯔꯦꯁꯁꯨ ꯂꯩꯔꯛꯇꯣꯏꯅꯤ ꯔꯥꯅꯤꯅ ꯒꯥꯔꯤꯒꯗꯨ ꯌꯦꯡꯗꯅ ꯊꯧꯀꯣ ꯅꯣꯏ ꯑꯩꯗꯤ ꯄꯥꯈꯠꯂꯤ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯂꯤꯛꯂꯥꯅ ꯀꯩꯝ ꯇꯧꯔꯣꯏ ꯃꯤꯅꯤꯅꯦ ꯔꯥꯅꯤꯅ ꯒꯥꯔꯤ ꯈꯥꯝꯐꯝꯒꯗꯨ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯃꯨꯛ ꯍꯨꯔꯥꯟꯈꯤꯅꯤ ꯏꯃꯨꯡꯗꯒꯤ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯂꯨꯆꯤꯡꯗꯨ ꯃꯥꯡꯉꯣꯏ ꯃꯤ ꯏꯃꯥ ꯒꯥꯔꯤ ꯄꯥꯛ ꯇꯧꯐꯝꯗ ꯇꯧꯗꯣꯏꯅꯤ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯔꯥꯅꯤꯅ ꯍꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯝꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯕꯖꯥꯔꯗ ꯂꯥꯛꯏ ꯒꯥꯔꯤ ꯄꯥꯛ ꯇꯧꯁꯤꯜꯂꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯛꯏ ꯂꯨꯆꯤꯡꯅ ꯑꯦꯝ ꯑꯥꯏ ꯑꯣꯏꯅ ꯂꯩꯁꯤꯀꯣ ꯆꯟꯅ ꯍꯣꯏꯍꯦ ꯍꯟꯖꯤꯟ ꯉꯥꯡꯉꯦ ꯂꯤꯛꯂꯥꯅ ꯍꯣ ꯗꯨꯀꯥꯟꯁꯤꯕꯨ ꯃꯤ ꯂꯩꯇ꯭ꯔꯣ ꯐꯣꯟ ꯑꯝꯇ ꯂꯩꯒꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅ ꯑꯗꯨꯝ ꯊꯣꯛꯆꯔꯛꯁꯅꯤ ꯑꯗꯨꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤ ꯀꯩꯒꯤꯅꯣ ꯆꯟꯅ ꯑꯇꯣꯞꯄꯗꯒꯤ ꯌꯦꯡꯉꯨꯔꯁꯤꯔꯥ ꯀꯨꯏꯔꯅꯤ ꯁꯤꯗꯤ ꯂꯤꯛꯂꯥꯅ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯟꯊꯣꯔꯛꯄꯗ ꯂꯤꯛꯂꯥꯅ ꯆꯤꯡꯈꯩ ꯅꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧ ꯂꯥꯛꯏꯕ ꯁꯤꯗ ꯌꯣꯍꯦꯅ ꯅꯌꯨꯝꯂꯣ ꯁꯤꯕꯨ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯕꯖꯥꯔꯅꯦ ꯕꯖꯥꯔ ꯆꯟꯅ ꯈꯨꯟꯗꯥꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ ꯌꯣꯍꯦꯅ ꯍꯧꯕꯤꯌꯨ ꯍꯥꯏꯗꯦ ꯅꯊꯧ ꯅꯠꯇꯦ ꯂꯤꯛꯂꯥꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯎꯔ ꯅꯪ ꯌꯣꯍꯦꯟ ꯋꯥꯟꯊ ꯅꯣꯛꯇꯨꯅ ꯑꯩꯗꯤ ꯅꯨꯄꯥ ꯅꯪꯉꯣꯟꯗꯒꯤꯁꯨ ꯆꯍꯤ 2 ꯍꯜꯂꯤꯕ ꯂꯩꯁꯥꯕꯤ ꯅꯣꯏꯅ ꯕꯖꯥꯔꯗ ꯈꯠꯄ ꯂꯥꯛꯑꯦꯅ ꯅꯦꯇꯥꯗ ꯍꯥꯏꯗꯣꯛꯎꯔꯣꯅ ꯂꯤꯛꯂꯥꯅ ꯕꯖꯥꯔ ꯆꯠꯅꯤ ꯈꯪꯍꯧꯋꯦ ꯅꯋꯥ ꯂꯧꯕꯤꯗꯦ ꯌꯣꯍꯦꯅ ꯐꯩ ꯑꯗꯨꯗꯤ ꯆꯟꯒ ꯄꯨꯂꯞ ꯆꯠꯍꯧꯕꯅꯤ ꯆꯟꯅ ꯂꯤꯛꯂꯥꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯉꯥꯡꯍꯧꯕꯅꯤ ꯍꯥꯏꯅ ꯇꯝꯒꯦ ꯌꯦꯡꯉꯣ ꯆꯟ ꯌꯣꯍꯦꯟꯗ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯌꯣꯍꯦꯟꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯌꯣꯍꯦꯟꯁꯨ ꯈꯨꯝꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯨꯒꯦ ꯇꯧꯏ ꯆꯤꯡꯈꯩꯗ ꯌꯥꯟꯗꯨꯅ ꯇꯨꯕ ꯐꯥꯎꯗꯤ ꯇꯨꯍꯧꯗ꯭ꯔꯦ ꯌꯣꯍꯦꯟꯅ ꯍꯩ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯈꯣꯏ ꯅꯦꯇꯥꯒ ꯆꯞ ꯃꯥꯟꯅꯩꯃꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯃꯥꯒꯤ ꯃꯆꯤꯡ ꯂꯧꯗ꯭ꯔꯦ ꯅꯪꯅ ꯑꯣꯏꯅ ꯅꯩ ꯂꯩꯔꯦꯅꯦ ꯍꯥ ꯑꯩꯒ ꯀꯣꯏꯅꯔꯁꯤꯁꯨ ꯌꯥꯗꯕ ꯆꯤꯡꯈꯩꯅ ꯑꯁ ꯍꯦꯟ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯪ ꯂꯨꯆꯤꯡ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯆꯤꯡꯈꯩ ꯂꯨꯆꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯂꯨꯆꯤꯡ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯀꯝꯗꯧꯈꯤ ꯂꯨꯆꯤꯡꯅ ꯅꯨꯡꯉꯥꯏꯇꯦꯗꯨꯅꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯥ ꯅꯥꯀꯟꯗꯒꯤ ꯌꯣꯍꯦꯅ ꯗꯗꯥ ꯀꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯔꯤ ꯍꯦꯛ ꯂꯤꯈꯠꯂꯗꯅ ꯑꯉꯥꯡꯅꯦꯅ ꯂꯤꯛꯂꯥꯅ ꯍꯣꯏ ꯏꯇꯩ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯂꯦꯡꯊꯣꯛꯁꯤ ꯂꯥꯛꯑꯣ ꯆꯟꯅ ꯃꯊꯣꯡ ꯆꯥꯕ ꯋꯥ ꯉꯥꯡꯗꯦꯍꯦ ꯑꯋꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯅ ꯌꯣꯍꯦꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ
Jingkhaina phone lege hairo Luchingna kai phone leidoino Note 9 do oina leirage dukan gi mi du su thoklai Jingkhaina kaka ungkhai helabani ko ngai raise dukan mapuduna morok chabagi konungda lamjen cheloini ni ibunga Jingkhai noktuna paisa ta thok ta sin tawdoni ko kaka dukan mapuduna icha gibu ta thoga loiredana Jingkhay Luchingdo onsilaga Nangido Note 9 oiradi 10K oiramani adu piro Luching tingak paisa du Jingkhay da pi Jingkhaina aduga nang asi phawam sida ngakwa muko asi hairamlaga Jingkhay du manunggi du da changkhre ungkhai muk leibaga Jingkhay thoklai makutta phone ani paiduna Jingkhaina se sina nangi sim su hapabane Luchingna nangdi kaide sim Jingkhaina aido hana sim ani pairameba Luchingna adudi nang adum paijauda Jingkhaina waya ngangano ibani yenari ni simdo adu sharu sono chuwa machimanau du thirusila Likla gi mama Sunita gi hek pokminaba mabungi machani yohenchi thengna lairik tamkhibana class manarakpagi Likla na ming adum kaukhre Jingkhay ga Luchingana dukan mamangda hek tholakpaga ahumdu khaw umamam yanduna maya higalaga changai Jingkhaina kai chalui bano yohumde yohen nokfe tawna Janga den macha ma chalubani da Jan peri mathong yam chada yohena nasi nupa phangaroi nangna dumaina haimandana yohena ai leisi phaki ro ha Liklana yare he paksilaktre oiba Jingkhaina udang gari du thangatuna yengi punga mata da ngai re kai da nong koi rosi ngasi di Luchingna kona koi rosi ba Jingkhay thengane yohen khanglaw rai dada ko haibane Luching khangna kaino he ngawro yohena Jingkhay di Luchingda yengduna nokli yohena dada ko yam thuna kaunang Luchingna kamai kaudori ke Liklana hen nang yum chalagera khoi chapo chawgi ge yohena yam horakanu ko nang ngasi ko Janna Luchia kuiroi Mahabali da momo chawse Luchingna hoi aduda oiradi ya chachilao Likla du Luchingga Jingkhay ga da munna yengduna leirami Janna ngawrabo Liklana yohena sono churabane mathalai jawni chachilao Liklana angawbi ania noeni di ujara moinya makut thinduna moi ani gi phone che yengo Jingkhay mamai haifet ngangsili yohen ga changa ngakna yenglai Luchingsu fat yenglui masak chap manaba phone chap manaba cover Jingkhaina kong bada chalaga lining solution da couple sat ama namlu siro pakhang leisabi kaina Likla ga changa di nokli Luching di wa ngangba faw ngamdre ikai bana Jingkhaina chasilao loisi wathi yaw ngange asi haiduna Jingkhay gari manakta chatki yohen su tana chanda onsilaktuna yohena Jan ibani su lining solution da chasiko Janna Likla noi hen se mathong yam chade ayam talle Luchingna nang nungsi je tawri ni kaino Liklana lepo noi ni mak chasilao ai khoisu makhoi ahum su Mahabali tana gari thaurai